Good morning, everyone. Ini motor utido. Samthong itu. Nita Production. Good morning, everyone. Mayang ngasi di khong khara nungai rabanina ngak tang koithoge. Akhoi na bedi mpham sigi hek manak tane ko. Iskon mandiram ko beya jam phaji na hai ri ado dugi iskon mandir do ngak tang koiruge. Mayam di hai iskon mandir do ga chataga camera kapa jadi ga na hai ri abako. Jara kape jadra kap trend do ngak tang chataga yemuge. Ado ai gi khong hisu satpa jara ba phajana ina amta indhoge. Ado kanna chataga ga tang naya ba. Ado iga chunga ga thoge ngasi numitra madhoni surabani na ne ngak tang thoge. Ado chataga jinu mayam area je sathi na chawra jani bo do changa camera ka pa ja de do chumi ina be ya bako do isu tumin na mi bani asiga ba ga mo hiruk se jona be na ma bako sige be ira ga kalu do ni asiga ba humbutra ni se hiruk se फोटो गिट ಹೊಡೆಯಂಗಿದ್ರೆ ಅಷ್ಟೇ ಅಂದ್ರೆ ಒಣ್ಣ ಬನ್ನಿ 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 ಮೆಡಿಕಲ್ ಅಪ್ಲೈ ಮಾಡ್ಕೊಡ್ತಾರೆ Đang đi nhưng mà tôi cần nó tôi bảo số mua thì cái gì em đi nhà nhưng mà máy cà phê đó xoay cà phê Smart na. Inte kaffe med sig enkelt. Kaffe. ಇಲ್ಲೇ ಫೋಟೋ ಗಿಟ ಹೊಡೆಯಂಗಿದ್ರೆ ಅಷ್ಟೇ Ay, cô có ngồi đó.
폰 제대로 끊어요. ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯏ ꯈꯨꯔꯨꯝꯅ ꯊꯣꯛꯋꯦ ꯃꯅꯨꯡꯗ ꯀꯦꯃꯦꯔꯥ ꯅꯝꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯝꯃꯛꯇ꯭ꯔꯦ ꯍꯩꯔꯨꯛ ꯀꯠꯄꯒꯗꯣ ꯎꯠꯄ ꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯑꯗ ꯁꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯈꯣꯡꯒ꯭ꯔꯨꯞ ꯊꯝꯐꯝꯅꯦꯕ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯪꯉꯛꯄꯗ ꯁꯤ ꯃꯐꯝꯁꯦ ꯈꯣꯡꯒ꯭ꯔꯨꯞꯁꯦ ꯂꯨꯄꯥ 5 ꯇꯧ ꯄꯤꯅ ꯑꯩꯈꯣꯏ ꯊꯝꯃꯝꯃꯦꯕ ꯖꯣꯝꯃꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯟꯗꯤꯔꯗꯒꯤ ꯃꯅꯨꯡ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯃꯣꯏꯒꯤ ꯄ꯭ꯔꯣꯁꯥꯗꯇꯣ ꯃꯣꯏ ꯈꯦꯆꯤꯗ ꯑꯣꯏꯅ ꯇꯧꯖꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯔꯛꯇ꯭ꯔꯦ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯊꯨꯝꯕ ꯈꯔ ꯄꯦꯔꯥ ꯈꯔ ꯂꯩꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯦ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯨꯗꯣꯏꯅꯦꯕ ꯍꯧꯖꯤꯛ 12:30 ꯈꯛꯇꯪ ꯍꯦꯟꯇꯛ ꯇꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯦ ꯆꯥꯛ ꯊꯣꯡꯒꯗꯧꯔꯕꯅꯤ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯒꯤ ꯄ꯭ꯔꯁꯥꯗꯇꯣ ꯃꯣꯏ ꯈꯦꯆꯨꯔꯤ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯄꯦꯠꯄꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯔꯛꯇ꯭ꯔꯦ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯑꯩꯈꯣꯏ ꯑꯊꯨꯝꯕꯁꯦ ꯑꯁꯤ ꯖꯦꯂꯦꯕꯤꯁꯦ ꯇꯥꯡꯉꯤ ꯂꯨꯄꯥ 25 ꯇꯥꯏ ꯑꯗꯣ ꯑꯁꯤꯁꯦ ꯄꯤꯁ 2ꯈꯛ ꯂꯩꯔꯦ ꯑꯗꯒꯤ ꯑꯊꯨꯝ ꯑꯃꯈꯛꯀ ꯑꯗꯩ ꯄꯦꯔꯥꯁꯤꯒ ꯂꯩꯔꯦ ꯍꯥꯏꯕ ꯄ꯭ꯔꯁꯥꯗ ꯑꯣꯏꯅ ꯑꯗ ꯔꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯒꯦ ꯃꯣꯇꯣ ꯎꯇꯤꯁꯤꯒꯅꯦ ꯑꯋꯥꯊꯕꯤꯁꯤ ꯁꯤ ꯐꯪꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯁꯤꯡꯒ ꯑꯣꯔꯗꯔ ꯇꯧꯔꯒ ꯍꯧꯖꯤꯛ ꯄꯨꯔꯛꯏꯅꯦꯕꯀꯣ ꯑꯗꯩ ꯑꯁꯤꯅ ꯁꯒꯣꯜ ꯍꯋꯥꯏꯅꯦꯕ ꯁꯤ ꯁꯒꯣꯜ ꯍꯋꯥꯏꯁꯤꯅ ꯑꯃꯨꯛ ꯆꯨꯝꯊꯣꯡ ꯇꯧꯗꯣꯏꯅꯤ ꯁꯤꯅ ꯆꯝꯊꯣꯡ ꯆꯝꯅꯅꯦ ꯇꯧꯔꯒ ꯊꯣꯡꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯎꯇꯤꯒ ꯁꯒꯣꯜ ꯍꯋꯥꯏ ꯆꯨꯝꯊꯣꯡ ꯎꯇꯤꯗꯣ ꯁꯤꯒ ꯇꯧꯗꯣꯏꯅꯤ ꯑꯗꯩ ꯁꯣꯝꯗꯅ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯆꯝꯊꯣꯡ ꯑꯣꯏꯅ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯉꯁꯤ ꯌꯦꯡꯉꯁꯤ ꯃꯣꯇꯣꯔ ꯎꯇꯤꯒ ꯆꯝꯊꯣꯡꯒ ꯀꯅꯥꯅ ꯍꯦꯟꯒꯦ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡ ꯂꯣꯏꯗꯣꯔꯦ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗꯗꯤ ꯆꯥꯛ ꯆꯥꯔꯅꯤ 2:30 ꯇꯥꯔꯦ ꯇꯧꯔꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯇꯤꯜꯍꯧꯁꯦ ꯑꯁꯤꯁꯨ ꯃꯔꯥ ꯆꯣꯡꯊꯣꯔꯛꯑꯦ ꯌꯥꯝꯅ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯏꯆꯥꯅꯨꯄꯤ ꯍꯟꯅ ꯆꯥꯛ ꯊꯤ ꯈꯣꯟ ꯇꯧꯔꯦ ꯑꯩꯈꯣই ꯏꯕꯦꯝꯃꯁꯨ ꯊꯣꯛꯂꯛꯑꯦ ꯑꯩꯗꯤ ꯐꯝꯕꯗꯩ ꯍꯧꯒꯠꯄꯕꯨ ꯉꯝꯗ꯭ꯔꯦ ꯋꯥꯕꯅ ꯂꯣꯏꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯥꯞꯆꯔꯔꯣꯏꯒꯦ ꯀꯩꯅꯣ ꯍꯥꯏꯗ 2:30 ꯍꯦꯟꯖꯜꯂꯛꯑꯦꯕ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯊꯝꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔꯁꯨ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯗ ꯊꯝꯃꯒꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯑꯣꯏꯅ ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ